Mayambu Kurumjari Loinana Nungaiba Pawama Pujarakli The Evergreen Flowers School Thobal Ningombam High River School Sigi Chahi Yankai Surak Pagamari Lenana Lakliba March ki date 25 asida school campus ta formal function oina pangthok charagani Maski tang kuntaru nungkil gi pungama chapchana taba matamda Thobal Mini Stadium Lampakta isai numai gi thorom goloinana pangthok chagadori Hari basida school sina chahi yankai surakpada school sigi alumni sing pumnamak isai numai gi thorom amadi formal function asibu saruk yabiyu haina aigi maki degi haisari aisu isai numai gi thoromda sungsoi soidana saruk yabu lakchegani Namit asida lamdam asigi ramdam irei kai asigi mamal yamlaba khwai kibing na matam chana lengbirak haire pungpham asi maktada thorom asi mapung phabada mayamna cooperate tawbiu saruk yabiu isa gi mamal maya yamla matam no kaithok piraga ayak su laksegani mayam su lakpiu